Central government na thamai ba wafam yaning de kari ki kuki na taba wafam singda lan loribagi tungda irang loribagi tungda border fencing khadori banaba kuki changa khigeda ba wali hairi braba ngarang tasu Burma dagi kene bigi active kedarama pharabani kuki singda khujukhulai sinaba lakpada asumaina moina central government na khangna kuki ga foreign country ga khut samnaraga meetei da landa ye na khangna kuki na taba mafam singda lan loribagi tungda irang loribagi tungda border fencing khani hairi base central government na thamai ba mafam se yaning de athuba matamda kuki na leba mafam singda so border fencing khahan janingi aduga meetei da yamna apang type da central government na sana base asi khajitang pamjade central government आखिर क्यों कुकी की एरियाज पर बॉर्डर फेंसिंग करने से रोक रहा है। सेंट्रल गवर्नमेंट को मालूम होना चाहिए कि कुकी लोग फॉरेन कंट्री के साथ मिला हुआ है। कल ही केने भी बर्मा के एक एक्टिव कैडर पकड़ा गया है जो कुकी इंसर्जेंट्स को इलीगली आर्म सप्लाई करते हुए पकड़ा गया है और वो खुद अपने मुंह से स्वीकार किया है कि वो ऑलरेडी कांगपोकपी चुरचानपुर जो कुकी की एरिया से वहां पर इलीगली आर्म सप्लाई कर चुके हैं कुकी इंसर्जेंट्स को। इससे बहुत बड़ा प्रूफ होता है कि कुकी लोग फॉरेन कंट्री के साथ मिला हुआ है। इसीलिए सेंट्रल गवर्नमेंट से अनुरोध है कि जल्द ही जल्द कुकी की एरियाज पर बॉर्डर फेंसिंग लगाया जाए। कुकी ताब मफम सिंगदा संबल खाबगी थबक लेबहनख्रे हाइना नेशनल टीवी चैनल न्यूज़ 18 द फोंगदोख्रे होम मिनिस्ट्री की ऑफिशियल सिंगा मिफम अमा पांगथोकलब मतुंगदा कुकी न खुंदाबा लमसिंगदा संबल खाबगी थबक असे कोन इरांग लोयरब मतुंगदा खाहनबगा लोइनना अतोप मफम सिंगदा थबक मखा चथनबा वारेप लौखिबनी हाइना पाव असिना पल्ली लुपा लिसिंग तरा खका अचा अथक खजिका यामना पिकलबा मतेंग खजिक्तंग नोंगपोकी अखोय खुनगाप इबुंग उपासिंगदा मतेंग पांगबगी वीडियो मसामतंग हापचरमगे वीडियो सी मरक थतना तौजरमे मतिक चाबले नते को दोरगसु अंगम खतन तौजबन अमतंग या अखोयगी अखोय बेदांगनि मिंदो बितां अदो इमा हाइजेगे इमागी मिंग आई मिंग अबुजमोंबी सोनिया चनु हैना कौजे अदो चैनल ममिंगना फारी मोमाइना ले असेसे हुजी तो इबा कुकी नार्को टेररिस्ट ना मेतै दा सुकी मतिक रोड पनै र तौना लंदारई अदुगा अखोगी मेतै अथौवा मयामना अखोय इमा लेबा अमसुंग अखोय मेतै इफुरबि जातिगी तमक्तने ना थोगा अखोय मयामगी तमक्तने ngapiरिबा इबुंग पासिंगी अखोयना लामफम जोना मतेंग तौबदि ngamjade adu rogirgasu ibung pasingi thona hoina baina अखोयना angamba mateng haji hajitang tauba lakjabani adu mayamse uda yam nungsi ai huji mafam khana jam chacharure urpo khading yamna numaite अखोय हुजी मफम दा चंगबा यादबदगी असम थोगलागा मफम अमदा मयामसे पुंजबनी अदो इमुंग इपा मयाम पुनमको अमुका सुहना मयाम पुनमको थागत फंगदक सरी याम नुसी कंगलै पांगना याइ फरे इमाले पांगना याइ फरे अखोय ले बनि नै पुनमना याइ फरे कुकी गी क्रिश्चियन पास्टर अमना नॉर्थ ईस्ट कुकी गी असौवा लम अमा लौदोरे हैबा थामैबो वफम से वीडियो तामिनरसी अदुगा 1969 दा कुकी गी खुनगी मसिंग से 216 लेरमी अदुगा 2021 दा कुकी गी खुनगी मसिंग से अदुकी मतिक हेनगलै हैबदा 554 जौरियाबा अदुगा मैतै गिना 1969 दा मैतै खुनगी मसिंग ना 584 लेयाबा अदुगा 2021 दना मैतै खुनगी मसिंग से 544 लेयाबा कुकी की मसिंग से क्यामो याम हेंगलेबा असि खंगना कुकी सिंग से अदुकी मतिक मसिंग हेंगले न खंगना कुकी न ताबा मफम सिंग दा बॉर्डर फेंसिंग को न तौनी हाइरिबनी कुकी जंगा कदबा वाली हाइरिबनी आबा अदुगा मगी क्रिश्चियन पास्टर अमना हाइरिबा वारिसाना तामिनरसी राजेश कुमार कौबा क्रिश्चियन पास्टर अमना नागालैंड त्रिपुरा असम मणिपुर अरुणाचल प्रदेश यावना कुकी लैंड सेमगनी हाइना लाइफम तौरी कुकी की प्रेयर जीसस न ताबिक्रे हाइरी सुंगसोई सोइदना निमित खरनिगी मनुंगदा कुकी लैंड नॉर्थ ईस्ट पुमदगी लम चावना फंगलगनी हाइना जीसस की मिंगता कम्युनल हु कामली इरांग तौनबा इंचिली सिगुम्बा क्रिश्चियन मिशनरी सिंग असिगी मथक्ता गोय स्टेट गवर्नमेंट ना एक्शन लखतबा करिगिनो हाइबा वहंग इजुनिंग तौना हंगलली नाकानामो रोमदमु कुकी नुपी अमा कुलेन फंगरे जोमीगी फ्लैग थेटपा गाड़ी अमना कुकी नुपी अमा थोमदत पीरमगा कुलेन यौहनगरे आय अमना सखंगदबसिंगना कुलेन फंगनगरे हायरा मारे द पावसे अमता तामिनरसी कुकी नुपी अनि सीक्रे कुकी नुपी अमना गाड़ीना थोमलंबा जोमी फ्लैग थेटपा गाड़ीना अदुगा अमना मसखंगदबना हालंबा हाइबा फंगदोरंगली सेंट्रल गवर्नमेंट ना मणिपुर तंगदू लेताबा पुरगनबगी तमक्ता मैतैगा वारी सानाखरे कुकीगसु वारी सानाखरे आइना थमैबा वफमदुगी मतांगदा
Congress Party ki maigi degi wahang ama hangai yam phajaba wahang ni meetei gi karamba CSO organization ga wari sanaki bano ekhoi myam su khangninge wafam thamak pase asi wafam sigi matang da video se taminarasi Santi Thamnaba Meetei Amadi Kuki Anigi Marakta Wari Sanari Hairibadu Kanaga Sanabano Congress. Mama Pari mum channel sibu yengbiriba mayam puno kui kai khumnajari isinong mayam akhoi se yamna chiksinna leibagi matamni kuki na tabam pham singda border fencing ko na tawni hairiba se kuki changakadaba wali hairira kari harino wakhan se khandaba ngamdabadagi video je semjarak paneba aikhoi di huji khungak pabu aduki matik akhoi na mateng panghanbagi matamni aikhoi se yamna chiksinbagi matamni akhoi gi tamak chongthorak tori base khungak pani hauji kuki gi Christian moi gi pastor amana hariba wafam se north east ta moi gi achoba lamma kangani hariba se aikhoi yam laina tarai tarai na leithokpa matam nate aduna aikhoi gi ni aina chongthoiba aikhoi gi khungak pasingi angam mateng tawsan minasi makhoida mathau taba pochai walan ba yade huji aikhoi gi thongna panghan loiba aikhoi khungak pada hanadagi su chinau singna mateng pangbirei hojik su angam mateng matang asida pangsan minase wafam sidang thamjage hojiki matam se Central government na so meetei bu sanabagi matomong ama ui kari gino kuki ga foreign country ga khusam naraga meetei da landa hai base khangna kari gino kuki na taba mafam singda border fencing ko na tawni hai base khandami na si isinau mayam yamna laina lawthoi si khandami na si aduna aikhoi gi huji chongthoi ba aikhoi gi tamakta kuki na kapakpa drone bomb marakta Tabak Palaga, Nongay Morumarta Chongway Bako, Akwagi Kunapa Sing se, Sarana my Hela Hela, Quaki Tamakoi Base, Makoiba, Sabo Alan Bayade, Mokogi Pose Walan Bayade, Bopom Sita Tamjage, Aduna, Mayam Nasu Angamanga Mateng, Pangwio, Pom Sitang Tamjage, Aduga, Ngarang Su Akwagi, China Mana, Mateng Kazika Pangvidai, Yamon Budi Chowdragasu, Tanja Asiga, Sumaina Mayamna, Angamba, Lupasama, Sanitang Mateng Panghan Viraga, Kunga Pasinga, Yohan Garagadi, Ichinau Singi, Atoba Mateng, Ama Oineva, Wakanse Tamze, Aduga, Bisempurdagi, Ima Tombi, Lukrabi, Ima Aduna, Pazana Hogalaga Chatpabungam de Imado, Ima Aduna, Hojiki, Ibung you passing now, Wari Basit Tanjase, Ibung you passing Kai Darkaro, Basamayam, so like Hangani, Sanaba Matotai, Langi Posang Matotai, Aduga, Medicine Kiss Kaya Matotai. Hai base yamna darkar ba posai ngatania ba asi singsigi tamakta ni imana lupa lising manga mateng to bire ima se lukhrabi ni ima se masa su nari bani hawgana phajana chatpangam da ba imani adu imaduna tanja asida ibung yu passing nahan ba yade asa tha walan ba jade langi posai walan ba yade haina mateng pangbira iyaba asumaina aikhoi mayam na so angam mateng khajige sitang lupa chama tang chani tang usu mateng pangsan mine se wafam sitang thamjage aduga ima tombi busu haingai ta thagachari aduga sagon badagi oza amana su lupa samga mateng pangbire oza se maramakta su lupa samga kapi rei oba oza busu haingai ta thagachari aduga ima tomina kapi rakpa mateng do aina amok awangi akhoi khunga paibung upasinga una halaga khunga paibung upasinga mateng do pangjagare aduga Tanja asida haijagada budi mayam angam bathakta ayegi angam mateng pangmina se bofam sitang thamjage akhoi tanja ase karino cheksanna laimina si tanja ase kari gino central government na kuki na tabam pham singda border fencing irang loibagi tungda khani hairi base kari leibagi aibasi gi maningda khoi khandamina si aduga kuki gi first moigi Christian pastor amna thamai wari su karino sisu khandamina si central government na su kuki na su meetei da yamna otpa nei bagi matomong ama tauri base pende aduna ekhoi mayam imale ba kanbada angam ba thongna puthokmina se wafam sitang thamjage ngasi gi video se matang se ga loisanjarege video se ga soiran yakiba kya lere ga ngakpi waina pari mom channel la yengbiri ba mayam puno ke famda ikok nongjari kanglei pakna yai phare ibudo pakhang mana yai phare adu ichinau mayam ai marakta phone pay am tang hapsaramge haiba phone pay siga mayam na su angam ba mateng khajitang pangbiu akhoi gi bung yupa singda khunga pasingda angam mateng khajitang tomina si aduga akhoi gi athuba thawaina pontha oikhirba athuba singi yumda su akhoi angam mateng khajitang pangbam thoi adu oiraga su hojikti aham bagi oina akhoi khunga i baibung yupa singda akhoi polam walhan ba yade wafam sitang thamjaramge ima leibak na yai phare kanglei pak na yai phare ibudo pakhang mana yai phare apun mana pangani apun boina lepmina se wafam sitang thamjaramge Manipur gi kuki taba mafam singda sambal khabagi thabak lephan kre haina
National TV Channel News 18 da phongdokre Home Ministry gi special source dagi phangba awangba thaki pau amagi matung inna Home Ministry gi official singa mifam ama pangthoklaba matungda KUKI na khundaba lamsingda sambal khabagi thabak ase konna irang loiraba matungda khahanbaga loinana atopa mafam singda thabak makha chathanaba warep laukibani haina pau asina palli KUKI jo organization singna sambal khabagi thabak ase free movement regime da akaiba pibani haina phongdokiba laikrabani ngamkhai gi paringda sambal khaba lepagi khongthang ase ngamkhai paringda leiriba KUKI purup singna thinglakpadagi lepkibani KUKI singi demand aduda center na nakoinana ayaba pithok lamba yabagi akibasu leiribani adumakpu manipur gi awang thangba maikaida sambal khaba loisingani haina home minister na BJP gi PM Narendra Modi na luchingba lengak asigi ahum suba tamgi numit chamani subada phongdokibani KUKI taba manipur gi ngamkhaida naron da changlakpa narco terrorist sing thingnaba sambal khabagi thabak yengsinnaba center na khanghankrabani adumakpu KUKI jo organization singna sambal khabagi mayokta leptuna mafam aduda thabak suba lakpa miyoi sing changhankidabani manipur gi district manga churachandpur chandel teknaupal kamjong amasung ukhrul asi chaurakna kilometer 439 dagi chamri fawba sangna Myanmar ngamkhaiga tainaribani Union Home Minister Amit Shahana Modi lengak asina ahum suba term changlaktrigai gi mamang ani suba tamdagi ngamkhai paring asi cheksinna thamduna mapandagi illegal immigrants changhalakna ba honari haina kayarak hanna phongdokrabani center lengak na ngamkhai paring da chambal ningthingna khaduna thamnaba wafam kaya phongdokpa laikrabasu Myanmar ga India aniga gi marakta FMR chanahandana ba phirep lawkhre India gi internal security amadi demographic structure da ahongba laitanaba sahi asigi February thada central government na sambal khabagi thabak asi paikhatpa hokibani Union Home Minister Amit Shah gi social media account X ta thadorokpa post amagi matung inadi Indo Myanmar border gi kilometer 1793 sangba ngamkhai asida lengak asina sambal khanaba warep laure ngamkhai paring asida ningthina yengsinba ngambaga loinana petrol track amasu thamduna ngak selagani ngamkhai sambal asigi apunba asangba asi kilometer 10 romde sambal khaba loikre masigi matakta sambal asida pilot project oina hybrid surveillance system ISS asi hapnaba thabak chathari haina phongdokiba laikrabani